Nahan aina cycle na thombudura. Mane isu maline yamini. Ka chatuna dawa. Thabam chatubane. Nandi ka chatluino. Sum tholakpani. Dagi mingi kawge. Aigi ming la kawe. Ai thawan kawe. Oh. Adudi mitai thagi mai ni ne. Yam phazai. Da thawana aingonda kim haningra. Haininge. Aina haraga nang yadati. Aidi adum yarda banida. Kaino da thawana haningi se. Aina khalisiga manabro. Nangna khaliduni. Ibani khangnaba kaidam natro. Chimnasum khangnaba nattaba. Thamoy khangnaba natro. Mani. Yai adudi. Naside ibani khangnare ko. Ado nangi phone number amda piyo. 961 5345 278. Ado likla haimni ko mingse. Mane. Nongalam daida atiyara ta kulik ada. Adum jang haimindi ningjang wada banida. Ado swai fak sum chausira. Yabdi yaba adunga shidi hawa thumandra. Ado tale haira. Tan baginatte da. Ada kuibudi yaro ko.